Southeast Asia-ꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝꯊꯪꯅꯔꯤꯕ ꯀꯝꯕꯣꯗꯤꯌꯥ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕꯗꯒꯤ ꯊꯣꯛꯈꯤꯕ ꯇꯦꯟꯁꯟꯁꯤꯡ ꯑꯗꯨ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯍꯟꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯂꯥꯟꯐꯝ ꯑꯃꯒ ꯎꯕ ꯐꯪꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯃ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕꯗꯒꯤ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡ ꯇꯦꯔꯤꯐ ꯊꯝꯖꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯦꯠ ꯇꯧꯗꯨꯅ ꯄꯤꯁ ꯗꯤꯜ ꯑꯃ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯐꯣꯔꯃꯦꯜꯂꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯑꯁꯦꯟ ꯃꯤꯠ ꯑꯗꯨꯗ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯌꯨ.ꯑꯦꯁ.ꯅ ꯃꯦꯗꯦꯠ ꯇꯧꯗꯨꯅ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯤꯕ ꯄꯤꯁꯀꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯗꯒꯤ ꯐꯣꯔꯃꯦꯜꯂꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯥꯏꯂꯦꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁ.ꯅ ꯃꯦꯗꯦꯠ ꯇꯧꯈꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯕꯨ ꯁꯁꯄꯦꯟ ꯇꯧꯔꯛꯄꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯆꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝ ꯃꯔꯨꯑꯣꯏꯅ ꯁꯤꯁꯥꯀꯦꯠ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤꯗ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄ ꯃꯇꯝꯗ ꯂꯦꯟꯃꯥꯏꯟ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯃꯔꯤ ꯁꯣꯛꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯇꯝꯊꯤꯅ ꯁꯣꯛꯄꯗꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯀꯛꯄꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯂꯥꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛꯇ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯥꯖꯤꯟꯕ, ꯑꯆꯧꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯇꯦꯡꯛ ꯑꯃꯁꯨꯡ ꯑꯥꯔꯇꯤꯂꯔꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯁꯤꯟꯅꯕ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯟꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯍꯟꯗꯣꯛꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯦꯟꯃꯥꯏꯟ ꯀꯌꯥ ꯑꯃ ꯅꯧꯍꯧꯅꯅ ꯐꯨꯝꯖꯤꯜꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯃꯔꯤ ꯂꯦꯟꯃꯥꯏꯟ ꯄꯣꯈꯥꯏꯕꯗꯒꯤ ꯇꯝꯊꯤꯅ ꯁꯣꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯌꯥꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯅ ꯁꯥꯕ PMN-2 ꯇꯥꯏꯞꯀꯤ ꯑꯣꯏꯕ ꯂꯦꯟꯃꯥꯏꯟꯁꯤꯡ ꯑꯁꯤ ꯅꯧꯍꯧꯅꯅ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯁꯣꯛꯍꯜꯂꯤꯕ ꯑꯁꯤ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯅ ꯌꯥꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯄꯣꯂꯣꯖꯥꯏꯖ ꯇꯧꯔꯛꯅꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯣꯏꯕ ꯗꯥꯏꯇ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤ꯫ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯊꯥꯏꯂꯦꯟꯅ ꯐꯦꯟꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯕꯥꯔꯕ ꯋꯥꯌꯔ ꯑꯁꯤꯕꯨ ꯂꯥꯟꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯊꯥꯏꯂꯦꯟ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯄ ꯃꯐꯝ ꯑꯁꯤꯗ ꯅꯧꯍꯧꯅꯅ ꯑꯇꯝꯅꯅ ꯂꯦꯟꯃꯥꯏꯟꯁꯤꯡ ꯑꯁꯤ ꯄ꯭ꯂꯥꯟ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯀ꯭ꯌꯨꯖꯦꯁꯟ ꯑꯁꯤ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗ ꯔꯣꯌꯦꯜ ꯒꯕꯔꯟꯃꯦꯟꯠ ꯑꯣꯐ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯊꯥꯏꯂꯦꯟꯗ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯂꯦꯟꯃꯥꯏꯟ ꯑꯃꯠꯇ ꯄ꯭ꯂꯥꯟ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ 1970s ꯑꯃꯁꯨꯡ 1980sꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯝꯕ ꯂꯦꯟꯃꯥꯏꯟ ꯀꯌꯥ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯕ, ꯃꯔꯨꯑꯣꯏꯅ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕꯣꯔꯗꯔꯁꯤꯡ ꯑꯁꯤꯗ ꯂꯩꯔꯝꯕ ꯂꯦꯟꯃꯥꯏꯟꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯀ꯭ꯂꯤꯌꯔ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯂꯤ ꯌꯥꯝꯅ ꯆꯪꯁꯤꯟꯕꯗ ꯂꯨꯕ ꯃꯐꯝ ꯑꯃ ꯑꯣꯏꯕ, ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯁꯤꯒꯨꯝꯂꯕ ꯂꯦꯟꯃꯥꯏꯟ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯊꯥꯏꯂꯦꯟꯒ ꯆꯌꯦꯠꯅꯗꯨꯅ ꯂꯩꯕꯅꯤꯅ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯀ꯭ꯂꯤꯌꯔ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯁꯨ ꯄꯥꯏꯈꯠꯇꯅ ꯂꯩꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯤꯚꯤꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯕ ꯂꯦꯟꯃꯥꯏꯟ ꯀꯌꯥ ꯑꯃ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯝꯕꯣꯗꯤꯌꯥ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯥꯅꯈꯤꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯀꯦꯝꯕꯣꯗꯤꯌꯥ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯆꯞ ꯆꯥꯕ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯣꯏꯅꯃꯛ ꯊꯥꯗꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯁꯤꯗ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁꯅ ꯃꯦꯗꯤꯌꯦꯠ ꯇꯧꯗꯨꯅ ꯄꯣꯔꯛꯈꯤꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯊꯥꯏꯂꯦꯟꯗ ꯁꯁꯄꯦꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯁꯁꯄꯦꯟ ꯇꯧꯒꯗꯧꯔꯤꯕꯅꯣ, ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯑꯃꯨꯛ ꯆꯠꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯊꯥꯏꯂꯦꯟꯗ ꯁꯤꯖꯐꯥꯌꯔ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯔꯛꯄ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ, ꯐꯥꯊꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯣꯔꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯊꯝꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯐꯥꯌꯔ ꯑꯁꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯗ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯝꯈꯩꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯥꯟꯃꯤꯁꯤꯡ ꯍꯟꯗꯣꯛꯄ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ ꯑꯆꯧꯕ ꯑꯥꯔꯇꯤꯂꯔꯤ ꯃꯣꯇꯥꯔꯅꯆꯤꯡꯕ
ꯑꯆꯧ ꯑꯆꯧꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯍꯟꯗꯣꯛꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯂꯦꯞꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ 19 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 19 ꯑꯁꯤ ꯌꯥꯅꯈꯤꯕ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯝꯕꯣꯗꯤꯌꯥ ꯂꯩꯉꯥꯛꯇ ꯁꯤꯟꯅꯕꯒꯤ ꯑꯣꯏꯕ ꯌꯥꯅꯕ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯤꯁꯐꯥꯌꯔ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯦꯝꯕꯣꯗꯤꯌꯥꯗ ꯁꯤꯟꯅꯔꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯁꯨ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯃꯤꯑꯣꯏ 94 ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯉꯝꯈꯩꯒꯤ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯑꯃꯅ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤꯕ ꯑꯁꯣꯛ ꯑꯄꯟ ꯑꯃꯁꯨꯡ ꯄ꯭ꯔꯣꯄꯔꯇꯤ ꯗꯦꯃꯦꯖꯀꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯁꯤꯁꯐꯥꯌꯔ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯒꯨꯝꯕ ꯑꯃ ꯎꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯁꯥꯎꯠ ꯑꯃꯦꯔꯤꯀꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ 2025ꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯕ COP30ꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯑꯅꯧꯕ ꯋꯥꯔꯦꯞ ꯀꯌꯥ ꯑꯃ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯡꯗ ꯌꯥꯅꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯔꯣꯝꯗ ꯆꯪꯁꯤꯜꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯗꯨꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯐꯟ ꯀꯌꯥ ꯑꯃ ꯒꯦꯗꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ COP30ꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯨꯛ ꯌꯥꯈꯤꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯗꯤꯡ ꯔꯣꯜ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯨꯂꯥ ꯗꯤ ꯁꯤꯜꯚꯥ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯖꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯕ ꯆꯦꯟꯖ ꯃꯁꯤꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯕꯨ ꯗꯤꯅꯥꯏ ꯇꯧꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯏꯁꯨ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯑꯁꯤ ꯎꯍꯟꯗꯨꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯊꯕꯛꯁꯤꯡ ꯂꯧꯈꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯔꯜ ꯂꯤꯗꯔꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯍꯧꯖꯤꯛ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯂꯨꯆꯤꯡꯗꯨꯅ ꯆꯠꯂꯤꯕ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯕꯨꯅꯤ ꯍꯧꯖꯤꯛ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡꯅꯆꯤꯡꯕ ꯏꯁꯨ ꯑꯁꯤ ꯍꯥꯏꯖꯤꯟꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯂꯩꯇꯦ ꯑꯍꯦꯟꯕ ꯊꯥꯎ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯀꯗꯕꯅꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗꯒꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯅꯥꯊꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯃ ꯑꯣꯏꯔꯤꯕꯗꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ ꯃꯔꯝꯗꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯥꯔꯕꯟ ꯏꯃꯤꯠ ꯇꯧꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯕ꯭ꯔꯥꯖꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯥꯔꯕꯣꯟ ꯏꯃꯤꯠ ꯇꯧꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯣꯂꯨꯁꯟ ꯄꯨꯊꯣꯛꯂꯤꯕ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯒ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ 2 ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯂꯥꯟꯐꯝꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ 2.7 ꯇ꯭ꯔꯤꯂꯤꯌꯟ ꯂꯣꯝꯒꯤ ꯑꯣꯏꯕ ꯁꯦꯟꯐꯝꯁꯤꯡꯗꯤ ꯀꯥꯏꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯗꯨꯒꯨꯝꯂꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯥꯏꯊꯣꯛꯄꯒꯤ ꯃꯍꯨꯠꯇ 1.7 ꯇ꯭ꯔꯤꯂꯤꯌꯟ ꯗꯣꯂꯔꯒꯤ ꯑꯣꯏꯕ ꯁꯦꯟꯐꯝꯊꯪ ꯀꯥꯏꯊꯣꯛꯄꯗ ꯏꯁꯨ ꯑꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯗ ꯁꯦꯟ ꯊꯥꯗꯕꯒꯤ ꯃꯍꯨꯠꯇ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯃ ꯂꯥꯟꯒꯤꯗꯃꯛꯇꯗꯤ ꯊꯥꯗꯔꯤ ꯍꯥꯏꯗꯨꯅ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯀ꯭ꯂꯥꯏꯃꯦꯠꯀꯤꯗꯃꯛꯇ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯂꯥꯟꯐꯝ ꯑꯃ ꯄꯥꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯨꯂꯥ ꯗꯤ ꯁꯤꯜꯚꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯈꯤ